Hi guys, welcome back to another video. So ngasigi videos today mayamna title dagi su henna khangbiramani like your crush current feelings ko ado sigi video se ai mamang da su sem gi badi yam kuibadi na tri dik taraga su mayamna dum yam highly requested oi bagi ngasigi video se samjarak pani ado ngasigi reading sida celebrity crush kumba haibadi oi ba yaroi da ba imaginary crush kumba adu gumba dadi apply to ba yaroi ko adu zum mayamna reasonable oi ba chatna ba yaga da ba oi ba yaga da ba da imply taraga yeng biro chanai chana de habado ko adu general reading oi bani na mi khuding makta chana gani habadi leite adu budum chao pa khadi resonate to gani haina khanjai adu duga kai haini like celebrity crush ko imaginary crush ko badadi adu gi guarantee de ngona leijade ko aduga ngasigi reading se hoi also haiza cre general reading abani na mi khuding makta resonate tar ta bayai hoi pal khadok ba matam da date of birth ta khadok piro opo pa namit ta khadok piro o request me amala e ado ai gi wakhal di pal se isa isa na choose to zabas ne na chana gani haina khalle ko adugi ngasi su pal ni khadok chagani ado sidagi dum isa isa na pam do choose to biyo aduga hoi date of birth ta khadok pa jodek ta khadok pa sigum masina mathang chahi da kai kai rak pi ai kana adugu magi reading tar pa da ai so da na khadok charak ke ba masa masa ge ba khadok fam thok pa hai badi date of birth ta khadok ta ba ya da ba day of birth ta khadok ta ba ya da ba myam lei ba adu da khadok charak ke ba duga reading khudema adamaina khaidok padi ai pamjade ba ko adu dona isa isa na apamba pile na choose taraga adu dagi oina khaidok ga like khanbiyo habadi ai gi su on ai gi apamba way du da tawjabane ba han ba pile a ko pile a natragana sigi idol figure se choose to be bejil now sing do adugi isa isa gi crush na kari kari khange amadi like moise third person gumba leibra aduga like isana moida approach tawbana phabra tawdabana phabra dugumba singdo card chidagi yengdoi ado crush mayam leibagidi isana khwaidagi menaba crush to choose to hero aduga crush amatang leiba kangungi na fazna focus taraga yengbiro crush mayam leibado loina mak resonate tawgani habadi ngamde ko aduna isana prioritization piba amada pibiro ko aduga reasonable oiba mongda yengbiyu oiroidaba imaginary crush kumbadadi apply tawbada kai haini kitang chanaba wat kani oitho oi kwa aduna pile a gi oiba card che pick tawzarage hawrse kai lege habado yengase kwa so sigi card mari se pick tawre ai adum card she pick to balo raga adum phasna explain tawjar age kwa sina energy card ne compatibility gumba describe tawdoi ne kwa so pile a gi damakta card che pick tawba loire ado isa isa gi crush na kari kari khange moise kai kai go through tawrige isana dum relationship se chana bra ngai bana phabra adegi dum energy sida compatibility pi bra khotpa adugumba singdo yengdoi ne ado first of all three of coins sari ba card che thole e kwa sige three of coins sari ba card che gi matung ina isa isa gi crush se hoje se moise relationship amada leibagi mami se yam chawna tai ko habadi isa ga nataba atopa mi ama moise nushinaraga khangnaraga loinaraga leibagi mongda ui aduduga mogi wakhal sida hojik masa masa ge relationship to the focus and dedicated oiri atopa isa ge eba wakhal gumba se mana yam ka hena khan boy de ko adu crush nei sabu khang boy ram be khang da boy ram be ai adu di reading habadi yengbiri ba person gi matung ina depend tawre adu taraga su moigi wakhal da hojik masa masa na khangna jari ba masa masa na nungshina jari ba relationship lai ba mi da adu do oina focus and dedicated oi bagi mong da uye adu duga relationship leite single ne hairagasu mana khanjaba mana nungsijaba mana pamjaba mi amaga paudi dum phaunaramgani bo ko moise single ne hairagasu pra kai haini mi amta khangna da bokhota badugum manate single oi bataragasu mana yam khanjaba mana yam pamjaba nungsijaba mi ma leramgani
and majority chances se ko majorly dum relationship ama leramba yabagi chances ne hena wangi habasima khangjan biro ko aduga masa masa gi relationship tu da or masa masa na pamjari ba mi tu da focus and dedicated oina leye habse card china vision pi ba ko ani shubada the lovers hariba card che thol a si na hoi isa isa gi crush se hoji hoji se romantic oiba phase ama go through tawri adagi magi relationship to yam happy and settle and organized oina chatli relationship to dagi thoklak ning bagi lap thokning pagi wakhal se kya ka hena leitre dena hoji hoji ma kyo ne isa gi chance se kya leite haibagum bane ba ko aduga hausta so haija gre ma se relationship oina leite harga su relationship oina pura settle tawba natte harga su mana khanjaba mana nungsiba mana pamjaba mi ama leibana maram oiraga adugi mi duga yamna adum closeness to build up tawri ba romantic oiba energy to build up tawri aduduna hauji moida atopa wakhal distraction gumba se kya changde aduga masana khanjari ba masana pamjari ba relationship to da oidana ba chathage phasna continue tawge haibagi thoughts ta laye ba ko hauji se aduna like moigi life ta third person energy se yam chauna tai aduna hauji makki oina approach tawbagi matang matam se chade haibagum bane ba ko mathangi card na strength hariba card che thol e so sigi strength hariba card chi ge matung ina isa gi crush se relationship atopa da lay single na te or single oi tar ga su moina khanja ba lay haba se isa na su khara aware oi bagi mong do oi kwa aduga hoji hana aware am draga so hoji reading sidagi aware oi patar ga su like relationship leiningaga leijanu aizu aigi chance ngairaga loire haibagi wakhala ma isa isa da phawa male ado yes isa da dum relationship to ngairaga leibagi strength to dum pirakani buko habadi relationship je hoji makki oina chances leitraga su ma sa topa mi khangnei or loinei haitaraga su tungda chances ta kadra hani sa da ngaining ba ma phawe ma ko ado ngai ba ngambagi strength confidence adagi will power do adu dum pirakani na hayadana like isa na ngai ge haina khanwi taraga di dum ngai bi ba yai ko habadi kyam kuina masi relationship ta leidoino kyam kuina mana atopa da settle tawdoino haibalo khangraga so dum isagi chance ama ngairaga leige na khanbi taraga di adum ngai bi ba yai ke su kai de ko aduga ngai roi ge atopa yengage haiga su isagi apamba decision ne hekta ngai da ba yade haibagi forceful oi ba kyam ta leite ko do isana dum ngai bi ge haiga su adum ngai ba yai haibane ba ko maramdi hoji mak chances leitraga su chances se lak ba yai haibane ba ko mathangi card china the chariot hariba card che thole e so sisina ne ba chance se hoji mang leitraga su lak pi haiba describe taw doi se ko ngasagi isagi crush se atop relationship and the lay or third person energy se uba phange hai taraga su magi relationship to dagi tholak pa se kwa habadi mana hoji khoida jai ba mi se ko or mana loinai ba mi se ko dum pun super relationship lai ni haba na te ba kwa ado magi relationship to dagi thola aga isagi chance ma lak pa ya ba gi chances se lai ba aduna chance to yam thu na lak toira tap na lak toira haba du makti card na describe taw bangam de du targa su sana risk to lobi raga dum ngai bi ge haba do adum ngai raga su yai haba ne ba ko dum matam yam kuina jangaga di isagi better opportunity la aga di mangza ba yai dana ko adugi su khanbi yu aduga isana dum ngai ge haina khanbi raga di ngai bi yai relationship che oi thorak pa ya ba gi chances khari dum lai haba ne ba ko adumak haina khara lerga relationship se hekta oini haibagi guarantee di leite ko isagi effort and dedication da swam depend tawe tawbatabu chances sunglai leitaba de chances khara di lei haiba se card china describe tawi ne ba ko duna hoji mak chances leitraga so dum ngai bi badi yai haiba de ne ba do kyam kuina changni and leini haibagi guarantee di pi de ba ko makha tarpasna ko energy card ta lai ko energy card che pile e gi damang ta energy card ani thole e han bada soul purpose ha bang ga ham ani shubada silence ha bang ga ko so energy card ani shina kai describe tawge isagi crush ki maram da ha matam da hoji se isagi crush se masa na pamjaba lambi do changseli hoji moida isagi ba thodo pa wakhalon khan ba leite duna hoji makyo ina chances se kya ka hena leiba do oide ba ko adui targa su like isagi damakta isagi su soul purpose ko habidi crush se sana pamjaba se maga relationship leiba phangba ha se isagi su soul purpose ne na tra da maina soul purpose se phangba ya bagi chances or opportunity khadi la kani ba ado opportunity do grab to bangam dabudana tongana leikhraga isa gi hotna jamanda leikhraga ngasai chances to sungai leita banya te khadi la kani du nei sana dum matam changira changoira chance to ngai raga leibi ge habra na tragana ngai roge give up tawrage ma the relationship ta leibani na haina dumana khalla give up tawge habra di isa ge decision ne phajna khanbiro tawbata bu chances to lakpadi yai habane ba ko aduga
ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯥꯡ ꯃꯇꯝꯗꯣ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯑꯣꯏꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯣꯆ ꯇꯧꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯑꯗꯒꯤ ꯕꯦꯗ ꯏꯝꯄ꯭ꯔꯦꯁꯟ ꯂꯩꯈꯤꯕ ꯃꯇꯨꯡ ꯇꯥꯕ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯊꯧꯁꯥꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯒꯅꯨ ꯁꯥꯏꯂꯦꯟ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯥꯏꯂꯦꯟ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯣꯏꯅꯤꯅ ꯍꯥꯏꯕꯀꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯄꯥꯝꯕ ꯅꯨꯡꯁꯤꯕꯒꯨꯝꯕꯁꯦ ꯎꯠꯊꯣꯛꯎꯔꯒ ꯑꯗꯒꯤ ꯑꯦꯄ꯭ꯔꯣꯆꯀꯨꯝꯕ ꯇꯧꯔꯨꯔꯒꯗꯤ ꯃꯥꯗꯣ ꯑꯣꯜꯔꯦꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯝꯗ ꯂꯩꯔꯤꯕꯅꯤꯅ ꯔꯤꯖꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯕꯦꯗ ꯏꯝꯄ꯭ꯔꯦꯁꯟ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯈꯤꯅꯤꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯈꯪꯅꯕ ꯑꯣꯏꯒꯦꯔꯥ ꯈꯪꯅꯗꯕ ꯑꯣꯏꯒꯦꯔꯥ ꯁꯥꯏꯂꯦꯟ ꯑꯣꯏꯕ ꯐꯦꯁꯇ ꯂꯩꯕꯤꯒꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯣꯔ ꯆꯥꯟꯁꯦꯁꯇꯣ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯉꯥꯏꯕ ꯉꯥꯏꯗꯕꯗꯨꯗꯤ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟꯅꯦ ꯃꯔꯝꯗꯤ ꯉꯥꯏꯔꯒ ꯍꯦꯛꯇ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤꯃꯛꯇꯤ ꯄꯤꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯔꯤꯛꯁꯇꯣ ꯂꯧꯔꯒ ꯉꯥꯏꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯔ ꯒꯤꯞ ꯑꯞ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯏꯁꯥꯅ ꯐꯖꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟꯅꯤ ꯑꯗꯨꯗꯨꯒ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯁꯇꯒꯤ ꯂꯧꯕ ꯌꯥꯕ ꯚꯤꯖꯟ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯨꯀꯣ ꯁꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯜ ꯑꯦꯒꯤ ꯀ꯭ꯔꯁꯀꯤ ꯑꯣꯏꯕ ꯐꯤꯂꯤꯡꯁꯀꯤ ꯃꯔꯝꯗ ꯔꯤꯗꯤꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯟꯕꯤꯔꯒ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ Hey guys, so ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯜ B ꯀꯣ ꯁꯤꯒꯤ ꯒ꯭ꯔꯦ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯇꯦꯔꯣꯠ ꯗꯦꯛꯁꯦ ꯆꯨꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯗꯨꯒꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯣꯏꯁꯦ ꯀꯩ ꯒꯣ ꯊ꯭ꯔꯨ ꯇꯧꯒꯦ ꯑꯃꯗꯤ ꯏꯁꯥꯒꯤ ꯆꯥꯟꯁ ꯂꯩꯕ꯭ꯔꯥ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯕ꯭ꯔꯥ ꯑꯦꯟ ꯗꯦꯟ ꯀꯔꯤ ꯏꯅꯔꯖꯤ ꯑꯦꯟ ꯀꯝꯄꯦꯇꯤꯕꯤꯂꯤꯇꯤ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯀꯥꯔꯠꯁꯤꯡꯁꯤꯗꯒꯤ ꯌꯦꯡꯗꯣꯏꯅꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯄꯥꯏꯜ Bꯒꯤ ꯑꯣꯏꯅꯁꯨ ꯀꯥꯔꯠꯁꯦ ꯍꯥꯟꯅ ꯄꯤꯛ ꯇꯧꯊꯣꯛꯑꯁꯦ Seven of Wands, the Empress, Page of Cups, Queen of Wands ko reverse. And then sidagi energy card ani amaga draw tawsage ko. Full Moon in Cancer, Believe in the Impossible, Blue Moon ko. So pile B gi oinasu card se pick tawba loire ado isagi crush ki kari wakhalon leige amadi isagi oiba kari vision leige habadu mayam punna yengminnarasi ahanbada Seven of Wands reverse ko. Seven of Wands reverse na isagi crush se hojik se heartbreaking phase kumba thamoi kaiba amadi mana pamjaruba khanjaruba miduga relationship ta break leiba or break up tawbagi matang matam khara go through tawba male aduga hojik mak break up tawba nate haraga su dum mana relationship atopa leram taraga su relationship to yamna toxic oiba relationship to dagi step out tawningba relationship to problematic oiba adugumba condition khara go through tawba male bako habadi isagi crush se hojik masa se relationship ta leram bayai leram da bayai do mogi life ta kalak khaman magi yengsan mami se aduki matik leiba ko aduna maram oraga relationship kumba se disorganized oiba adagi mana fazna relationship leige haina khanjaraga su settle tawba ngamdaba aduki matik problematic and toxicity go through tawba ko aduna maram oraga relationship sida ma se khang mangamdaba dagi hose relationship amada leiram bayai leiram taraga su yana toxic chatba phase ta leiriba tholak ningakpa matam oiba natraga na mana leijaramba relationship amadagi break up tawraga break up ama go through tawriba heartbreak ama go through tawriba gi phase oiba ko aduna hojik heartbreak to dagi or breakup to dagi move on tawdri aduga dum moise mi kaya anoba loina ningdaba adagi relationship kumada trust issues leiba adagi masana masabu kitang down ina yengjaba adagi nungai thokpa tamnanabadi hotnaraga ngamdaba adugumba kitang emotional downwards khara face tawriba ko hojik makki oina isagi crush se aduga second card ki matungina isagi crush se yamna deeply and emotionally attached oiganba person amani haina describe tawe haibadi kaino ha matamda relationship or friendship or moise once commit tawkiba jaga sida dum settle tawraga leningba friendship ama commit tawre haraga su adum kai haini friendship to
Panam saunagera khatnagera adum maintain tawraga hotnanaba ngamnaba hotnajaba adagi yamna mingoda emotionally attached oigan ma haitare ko aduga relationship makta leibabu oiro relationship ama leiraga breakup kumbase moigi damangta yam easy oidabadu ko breakup ama go through tawbase yam wazabado masada habidi moigi relationship leiba partner or moina khanjariba miduda yamna masase emotionally attached oibana maram oiraga breakup ama go through tor matamda aduki matik dishearten noiba thamoi kaiba adagi move on tawbada matam yam changba move on tawge khalaga sungam jadaba aduguma type of emotionally kitang heavy oiba person oina describe taweba ko aduna moise haujo se relationship se toxic chatle haga sudum yalaga leina bo hotna adagi breakup ama go through tawi haga so move on tawba ngamdaba aduguma face ta kitang moigi emotion je downhill chatli ba ko aduna moise dum hauji se relationship ki another opportunity la aga so accept tawning trust issues leiba matam go through tawi hai ne ba ko so the Page of Cups hariba card na isagi oiba vision or advice pi doine do hauji se ngasai gi isagi crush to relationship leiraga su toxic chatle tholakning bagi phawe di targa su ngamdaba and then break up tawri harga su move on tawdri heartbreak khara go through tawri hamnina hauji yamna athuba di relationship ki approach tawba or moi the approach option base kya kana badi oi khiroi ba ko tawbata bu isana taseng na isagi crush se pamjaba nushijaba moida loyal oijaba oitaragadi hauji se approach makti tawdabida ko moigi damangta care tawi adagi like mana smaina set oingai matam or darka kaino mami amagi soldier ama darka oingai matam sida nangi damakta ai leiko kaina haibadudi khanghanbado adumaina khanghanba yana na ba yamna desperate oiba mongda ai nang pami nushi habase uthok mana tabakwa magi damakta yamna care tawbadudi khanghanlaga amusu pra oina di show tawbana taba adum loki oina di leiraga magi damakta di lei habado adum khanghanbadi yai baduna isagi crush se isaga sak khangnaba mi oitaragadi like moida adum care tawi khotli habadu utpa dagi adum like magi set moments to leitana ba pau phau na bhotna bkhot pa tawbudi ai ko aduga isana sak khangna daba mi oitaragadi hoi khangna na bo hotna ba budi ai do hauji makyoina approach option badi kaya kana gi roi approach tawsan dabida adum hoi pau phak pa ya bra yengna ba dagi dum hafet loina ba hobu ya na ba chances badi yeng bi ai ado hauji makyoina direct oina relationship ki approach tawbadi kana khiroina di hai ba ko mathang sida Queen of Wands hariba card reverse ta thole do sida relationship se isagi crush se isaga relationship se oitho oi habadi nattaba ko relationship se oitho pa yabagi chances ti leirakani ba tawbata bu isagi crush se ngasagi deeply emotionally attached oibaduna maram oiraga moigi relationship dagi hekta move on taw thorak pangam daba toxicity dagi hekta tholak pangam daba ko adagi like hayang relationship leire haraga su isana kitang thabak ka chilakpa matam adagi isagi eba time and attention gum se kya ka hena pirak pangamakta matam da moi dinga saigi yamna khanjan gan ba oibani na ko dum negative oina khalakpa adagi hana su negativity khar thengna ra oibani na isana kitang time and attention piba ngamauda matam or kitang moida attention kitang walakpa matamda relationship to toxic chat pai ta torakpa adum problematic oirakpa dei khana chaina ba yarakpa adugumba khara face torakani buko aduna isana relationship sida khong thangjin bigi or isagi crush sida approach toge na khanbiragadi time and attention adum piba ngamna ba hotnaga dabani habasima mind thambiro adugo hotna ba ngamoi haragadi toxicity and negativity do face tongana ba ready da lebio habagi mona division pi buko tawbatabu relationship se oithoi habadi nante relationship leirakpa yabagi chances ti lakani ada isa na khangbigadabadi relationship to chances laitaraga moise emotionally attached kan ba overthinking tawbani na time and attention yamna require tarakani aduga isa na time and attention da piba ngamaktragadi toxicity face tarakani habasima hana khangjallaga priorly khangjallaga leibi hobako aduga a personal issue reaches resolution haibasiga believe in the impossible haiba card anisha energy card ne si anisina isa ge crush siga isaga se hauji makyo ina chances laitaba taraga suka magi personal issue duna resolution ama purakhiba matam magi personal issue do hek settle tawkhiba matam da isagi ngasagi impossible or amba relationship to possible or pa yabagi chances ti leiba duna ngasagi isagi crush siga isaga relationship leir pa yabagi chances ti leidoine bako tawbata bu magi personal issue khara leibani na hauji makena di matang matam chadri haibagi wane ba aduna matang matam jaba kanda adum relationship se layak pa yabagi chances ti leibani na isa na chance to dum ngai bi bayai tawbata bu chance ngai ba matam da sigi time and attention gi risk factor sima involved tawe habsti isa na area where ga leibiyo bako tung da complain taw da na bagi da magta adu si myam se mind da thambiraga relationship sida hauji mak chance traga sudum ngai bi ge hebra or
like sigi risk handle tauba ngamoi hairaga give up taubi gi haiba di sai sana fazna khanbiro sai sagi decision ni aduga vision gi oina this maina general oina pire kwa so sida pile bi gi so sai sagi crush gi ba general reading se loire sidagi dum lawba yaba advice ng lawshin biraga mathangi reading amu ngai minarase ngasi gi oina di pile bi gi reading so matang final shin jarage. Thank you for watching my video. Stay tuned for more videos and like keep supporting me. Bye bye.